ꯃꯌꯥꯊꯛꯇ ꯇꯣꯡꯕ ꯅꯣꯡꯌꯦꯠꯅ ꯄꯥꯝꯖꯅ ꯃꯤꯇꯥꯅ ꯊꯥꯖꯃꯕꯨ ꯌꯦꯡꯖꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯑꯀꯤꯕ ꯄꯣꯛꯈꯤꯗꯕ ꯃꯤꯌꯥꯝꯅ ꯀꯜꯂꯛꯅ ꯁꯣꯟꯅꯕꯅꯤ ꯅꯣꯡꯏꯟ ꯃꯥꯒꯤ ꯃꯒꯨꯟ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯒꯗꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ ꯆꯠꯅꯕ ꯍꯥꯏꯗꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯥꯎ ꯑꯃꯗꯤ ꯇꯥꯖꯅꯤꯡꯉꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯎꯕꯤꯔꯕ ꯃꯥꯜꯂꯤ ꯆꯠꯅꯕ ꯍꯥꯏꯗꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯕꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ. ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯨ? ꯑꯃꯨꯛꯇ ꯐꯥꯎꯕꯁꯨ ꯎꯗ꯭ꯔꯤ." ꯄꯨꯋꯥꯡꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧ. "ꯈꯨꯔꯥ, ꯁꯤꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ. ꯑꯗꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯏ. ꯀꯗꯥꯏꯗꯒ ꯆꯠꯈꯤꯕꯖꯥꯠꯅꯣ?" "ꯏꯆꯦ, ꯅꯈꯣꯏꯕꯨ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯅꯦ? ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ. ꯏꯃꯨꯡꯁꯤꯒꯤ ꯑꯍꯜ ꯑꯃ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕꯅꯤ. ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯤ. ꯑꯗꯨꯒꯤ ꯄꯨꯟꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯅꯦ. ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯃꯟꯗꯣꯝꯆꯥꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯇꯥꯛꯂꯝꯃꯤ ꯍꯥꯏ. ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡ ꯍꯦꯛ ꯎꯅꯔꯣ ꯏꯕꯨꯡꯉꯣ. ꯃꯇꯝꯁꯨ ꯊꯦꯡꯉꯤ. ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." ꯑꯍꯜ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯝꯕꯗꯨꯗ ꯄꯨꯋꯥꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯕꯨ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗꯦ. ꯑꯗꯨꯅ ꯄꯨꯋꯥꯡꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯇꯝ ꯑꯗꯨꯅꯒ ꯊꯦꯡꯂꯛꯄꯒ ꯃꯌꯨꯝꯂꯣꯝꯗ ꯅꯤꯡꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯃꯥꯙꯕꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯆꯥꯅ ꯍꯜꯂꯛꯄꯗꯨꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯊꯥꯏꯅꯗꯤ ꯄꯨꯡ 9 ꯇꯥꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯆꯥꯅꯤ. ꯑꯗꯨꯅ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯉꯤ. ꯃꯥꯟꯅꯗ꯭ꯔꯦ. ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯑꯩꯅꯒ ꯍꯥꯏꯕ ꯂꯧꯗ꯭ꯔꯦꯕ. ꯌꯨꯝꯗ ꯍꯜꯂꯛꯀꯅꯤꯕ ꯈꯪꯗꯦ. ꯍꯣꯡꯉꯦ, ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ. ꯑꯩꯒꯤ ꯏꯆꯥ ꯄꯨꯋꯥꯡꯕꯁꯦ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ. ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯕ. ꯂꯣꯏꯔꯦ. ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ." ꯏꯁꯧ ꯑꯗꯨꯕꯨ ꯂꯥꯡꯗꯨꯅ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨ ꯃꯆꯥꯅ ꯇꯥꯕ ꯅꯠꯇꯦ. ꯃꯆꯥꯅꯨꯄꯥ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ. ꯃꯇꯧꯗꯨꯕꯨ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯥꯗꯤ. ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯣꯡꯅꯥꯎꯒꯤ ꯀꯔꯇꯦꯟꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ. "ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨꯅꯦ. ꯄꯨꯡꯁꯦ ꯌꯧꯔꯦꯅꯦ. ꯍꯧꯖꯤꯛ ꯇꯨꯝꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯤꯌꯦ. ꯀꯩꯗꯧꯔꯤꯕꯅꯣ ꯅꯪ? ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤꯅꯦ. ꯇꯥꯕ꯭ꯔꯣ? ꯑꯆꯧꯕ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯃꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯣꯟꯗꯨ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯒ ꯀꯨꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞ ꯉꯥꯡꯂꯤꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. "ꯑꯍꯤꯡꯗ ꯇꯨꯝꯒꯅꯤ ꯈꯪꯗꯅ ꯆꯠꯂꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ? ꯅꯪ ꯌꯥꯝ ꯍꯣꯡꯉꯕꯅꯤꯀꯣ. ꯌꯥꯝ ꯉꯥꯎꯁꯟꯅꯔꯕꯅꯤ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯄꯨꯛꯅꯤꯡꯁꯨ ꯆꯪꯗꯕ. ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯌꯨꯝꯁꯦ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯀꯥꯏꯊꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯗꯤ. ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯅꯣ ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯗꯤ?" ꯃꯃꯥꯅ ꯍꯟꯖꯤꯟ ꯆꯣꯡꯁꯤꯟꯗꯨꯅ ꯉꯥꯡꯕ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯨꯋꯥꯡꯕ ꯁꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯌꯦꯡꯉꯤ. ꯃꯆꯥꯒꯤ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯥꯙꯕꯤ ꯅꯣꯛꯇꯨꯅ ꯇꯞꯊꯅ ꯃꯈꯥ ꯇꯥꯏ. "ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯄꯨꯡ 9 ꯇꯥꯔꯦ. ꯅꯪ ꯊꯕꯛ ꯆꯠꯄꯗꯣ ꯍꯣꯕꯦ ꯇꯧꯅꯤ. ꯅꯁꯥ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯅ?" ꯄꯨꯋꯥꯡꯕ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯃꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯣꯏꯅ. "ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯊꯦꯡꯕꯁꯤꯗ ꯏꯃꯥꯅ ꯍꯟꯖꯤꯟ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯏꯁꯥꯒꯤ ꯏꯊꯧ ꯌꯥꯝꯅ ꯈꯪꯗꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯂꯣ?" "ꯍꯣ, ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯣꯏꯗꯕꯗꯨꯅꯅꯦ ꯅꯃꯥ ꯑꯩꯅ ꯋꯥꯔꯤꯁꯦ. ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯣ? ꯉꯔꯥꯡ ꯑꯍꯤꯡꯅ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯆꯠꯄꯅꯣꯕ? ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯑꯩꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ?" "ꯑꯩꯁꯦ ꯀꯩ ꯑꯣꯏꯗꯅ ꯑꯩꯅ ꯆꯠꯄꯗ ꯃꯤ ꯂꯣꯏꯅꯗꯣꯏꯅꯣ? ꯏꯃꯥ, ꯑꯩ ꯃꯤꯆꯝ ꯑꯃꯅꯤ. ꯏꯃꯥꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯩ ꯑꯗꯨꯝ ꯆꯦꯟꯅꯔ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗꯤ ꯅꯆꯥ ꯄꯥꯝꯗꯦ. ꯌꯥꯍꯧꯕ ꯑꯁꯤꯗ ꯅꯆꯥꯕꯨ ꯁꯥꯎꯅꯕ ꯍꯣꯠꯅꯕꯤꯔꯒꯅꯨ. ꯄ꯭ꯂꯤꯖ, ꯑꯩ ꯉꯥꯛꯇꯪꯒꯤ ꯐꯥꯎꯈꯤꯒꯦ. ꯏꯃꯥꯕꯨꯗ ꯊꯣꯛꯄꯤꯈ꯭ꯔꯣ." ꯃꯥꯙꯕꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯑꯌꯨꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯥꯊꯔꯒ ꯃꯆꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ.
Puwangba mamana magi room adudagi thokibada amuk hiptharei. Nakalda leiriba phone aduda pung yengi pung nipan khara hendun leirami. Adubu nungsibi magi mapau amata ba phangdre. Message call amata haujuk phauba laklamde. Adubu tashengna makok adubu chikpana tapna amuk hiptharei. Puwangba aduna minute 10 amuk hiptharaba tungda magi call da ring ama laklami. Mamit sat singi magi nungsibi adubu oiramgadra haina. Adubu matam chuppada karanta aduna leirabi nurai oiduna leirami onarami. Yamna painingdana call du receive tawraga lei. Hoi mai haidana leibaduda asomdagi nuraina. Good morning Puwangba. Hagutpa kem kuirage. Ngasi pung kayada class no haibado. Aina ngang routine tharo na haibado nang thasu thairakti. Bab oide. Kanaga kari wari haina ki haiba. Tasengna loina kawi madi. Amadi brush pawba tawdrabana. Makhol dosu yamna lumthana. Morning boys da nupa ama oibagi lumlum laubado oire. Khonjala da Puwangba tapna. Ay kaubani. Pung tari class gani. Ay horan soidan tharage. Oh, adudi ay prepare tawba hawba yari. Ado nangayba pick up tawba khara lakbigera. Ay pharak ta dong mali nure. Tumba phaw hogatri. Even ay school da phawba laktawi. Ado nang asigidi nang khara arrange tawraga dum chal. Kamlakliba wa aduda nure ikaiba khajik pokjay. Adubo ikai khangdabi mahakni. Oh, ay ay taxi ma wairaga dum laagi. Pabang halaktriba ngarangdo night duty chatkina tawbani. Okay, next time da hairo ay helpful dum doge. Ngasigidi da sena pharaga matabagini. Nanglana khanganu ko. Kasu kaideda. Kaidobai khandoino. Phare dudi ay thamage ko. Asi hairam laga phone do thamki. Puwangba bit tekna phone do nakal da thami. Aduga mana makok maru ipha phana masadu itan tan na leiribani. Nurai madi nupaduga wari shari haibagum harauna lei. Nongma nongmagi lapthok na ruraba mabu nakshinaba phangba asida hena nungaiba ama oi. Aduna tapna aina suk yamna pamjaba sigi mathakta akai mamanasu aibu mama oiningiba. As aise laiba yam phabi haibadu oi. Ay yam nangairi. Adabu mana aise hek yamna hainadaba magum tawi. Haida ay pukning shontaba yadi. Madabu phanglagadi yare aigidi. Asumna wakhaldu yam nungaina magi mathawromda mamai onselli. Isorna ngarangdagi magi awabadubu uraba mali. Itha thajadana Puwangbada milaysana magi call lai. Nungaitaba pumna makokjay Puwangbado harauna momon nokna call do shat paikhali. Milaysana so tapna kauraklami. Tamcha Sana nang do isagay no. Nang naibu asam na hiyo wali sagay no. Wa adubu taraga asam da milay dunokjay. Ayuk kaduda hospital da punaba jak thongba lakbani. Mandom chado na amuk lay hawraga. Yung maduda kana lay banati. Aduna maning makha tawribani. Hai kibawa adubu taraga tapthado na khomi. Matang yada bagini. Ay sa tamchawda wahay mapaw bahiram da baduda. Kaya mo ay kangbra. Ay kangi. Tamchaw soy na pakatlam gani hai bado. Adubu ay paw na bagi pambay dam talay da bagini. Sige da magdadi ay nanambuwahan bagi ay soy kri. Wahay yaduda nung sina. Mile, tamchaw isa na. Dahil tamchaw. Punsida sab na thajadana ay sa kanagumbi ang maging maramda. Tumbajaba kang dana nung sibadang hawba mi ama oirakani haiba ay kalude. Adubo nang tengnabadagi ay sa nangundu pungaw ngawre. Nanggi wahay matadabada ay sa layfong kangdre. Sa iway rumali. Nung siba haidana mi natatana hay naris. Nang naibuwahan na bataw gano ko ay nang yawda na hingbang ang gadaw umante. Thajadi, kalude nung mata asam na kana amana magidamak hayrakani haiba. Piklingay dagi hawna awaba kaya kainabagi may chat kaya thengna duna nungay bumasak kang dalayrakbani. Adubo nga sidi misak amana mabu kayam luna khali kayam luna nung sijay haiba loy na kang labada yam nungay na yam nung shiba kaya amapokjay.
ꯃꯦꯂꯩꯁꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ. ꯇꯝꯆꯧ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅ ꯄꯦꯟꯗꯕ ꯑꯃ ꯏꯇꯣꯝꯇ ꯄꯣꯛꯆꯩ. ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯩ ꯇꯨꯝꯗꯦ ꯇꯝꯆꯧ. ꯅꯪꯗꯤ ꯀꯩꯒꯤ ꯇꯨꯝꯗ꯭ꯔꯤꯕ? ꯈꯥꯇꯣꯟ ꯁꯪꯉꯒ ꯂꯩꯌꯦ. ꯑꯃꯨꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯛꯄꯅꯤ. ꯑꯗꯨꯕꯨ ꯊꯥꯖꯝꯃꯕꯨ ꯌꯦꯡꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯈꯥꯡꯉꯤ. ꯇꯝꯆꯧ, ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ? ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯩꯅ ꯌꯥꯝꯅ ꯉꯝꯒꯅꯤ. ꯊꯋꯥꯏ ꯑꯁꯤ ꯃꯀꯠꯂꯨ. ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯅꯕ ꯍꯥꯏꯔꯕ ꯐꯥꯎꯕ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯑꯩꯗꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯅꯨꯡꯉꯥꯏꯕ, ꯅꯪꯅ ꯏꯐꯝꯗ ꯀꯣꯛꯍꯜꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯀꯅꯥ ꯑꯃꯅ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ. ꯑꯗꯨꯅ ꯅꯪ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯁꯅꯥ. ꯍꯦꯜꯂꯨꯏ. ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯏꯟꯒꯅꯤ. ꯑꯗꯨꯕꯨ ꯑꯩ ꯏꯇꯣꯝꯇ ꯍꯦꯛ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ. ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯄꯨꯋꯥꯡꯕꯗꯨ. ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯤꯔꯤꯕꯅ ꯀꯩꯒꯤꯅꯣ? ꯁꯅꯥ, ꯇꯝꯆꯧ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ. ꯇꯝꯆꯧꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯤꯕ ꯅꯠꯇꯦ. ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯨꯔꯒ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯑꯩꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯀꯤꯖꯕ ꯐꯥꯎꯕꯅꯤ. ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ. ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ. ꯅꯄꯥꯎ ꯑꯃ ꯇꯥꯗꯕꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ. ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯅ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯗꯦ ꯁꯅꯥ. ꯉꯔꯥꯡ ꯑꯩ ꯅꯈꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ. ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯅꯪꯕꯨ ꯌꯥꯝ ꯀꯟꯅ ꯉꯥꯏꯔꯝꯕꯅꯤ. ꯅꯣꯡꯌꯦꯟꯅ ꯊꯥꯖꯝꯃꯕꯨ ꯄꯥꯝꯖꯅ ꯃꯄꯥꯎ ꯑꯃ ꯇꯥꯔꯒꯗꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯃꯤꯠ ꯀꯛꯂꯥ ꯑꯃꯇ ꯎꯏꯁꯤꯟꯗꯕꯗꯨꯒꯨꯝ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤ. ꯅꯪꯒꯤ ꯈꯣꯟꯖꯦꯜ, ꯅꯪꯒꯤ ꯃꯤꯅꯣꯛ ꯎꯔꯕꯗ ꯑꯋꯥꯕ ꯀꯣꯛꯆꯔꯤꯕ ꯑꯩꯅꯤ. ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ. ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯂꯝꯍꯦꯟꯕꯤꯁꯨ ꯂꯩꯅꯝ ꯊꯥꯗꯣꯛꯇꯨꯅ ꯈꯣꯏꯃꯨ ꯃꯥꯕꯨ ꯍꯦꯟꯅ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯄꯦꯟꯖꯕ ꯑꯣꯏꯔꯦ ꯊꯃꯣꯏꯅ ꯋꯥꯈꯜ ꯑꯗꯨꯅ. ꯇꯞꯅ ꯈꯨꯝꯃꯤ. ꯑꯍꯤꯡ ꯆꯨꯞꯄ ꯑꯏꯪꯕ ꯃꯔꯛꯇꯨꯗ ꯇꯣꯜꯂꯕꯤ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯇꯨꯝꯗꯕ ꯃꯈꯩ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ. ꯇꯝꯆꯧ, ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ. ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ ꯑꯝꯇ ꯇꯧꯔꯔꯣꯏ. ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ? ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯒꯤ ꯂꯥꯛꯄꯅꯤ. ꯑꯗꯣ ꯅꯣꯏ ꯈꯥꯇꯣꯟꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯐꯔꯦ. ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯄꯒ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤ. ꯑꯩ ꯆꯥꯛ ꯊꯣꯡꯉꯤ. ꯇꯝꯆꯧ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅ ꯊꯕꯛ ꯇꯧꯕꯁꯦ ꯊꯕꯛ ꯈꯪꯂꯩ ꯌꯥꯝ ꯊꯨꯏ. ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯤꯅꯤ. ꯑꯗꯣ ꯅꯪꯅ ꯁꯪꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯦꯂꯩꯁꯅ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯆꯩ. ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ. ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯁꯥꯒꯗꯨ. ꯑꯗꯨ ꯇꯝꯆꯧ, ꯅꯪꯗꯤ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ? ꯆꯠꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕꯣ. ꯀꯩꯒꯤ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏꯕꯒꯤ? ꯑꯗꯨ ꯈꯪꯉꯕ, ꯍꯌꯦꯡꯈꯩꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯍꯤꯡꯗ ꯑꯩꯒꯤ ナꯛꯇ ꯂꯥꯛꯀꯅꯨꯀꯣ ꯇꯝꯆꯧ. ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯑꯗꯨꯒꯤ ꯈꯟꯕꯗ. ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯧꯕ. ꯑꯩꯅ ꯁꯤ ꯇꯧ, ꯑꯩ ꯁꯤ ꯇꯧꯒꯅꯤ, ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯧꯕ. ꯑꯍꯩꯕ, ꯑꯩ ꯍꯥꯏꯒꯦꯕ. ꯑꯗꯨ ꯀꯩꯒꯤꯅꯣ ꯊꯕꯛ ꯆꯠꯂꯣꯏ ꯍꯥꯏꯗꯣ? ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯗꯤ. ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯊꯕꯛ ꯆꯠꯇ꯭ꯔꯁꯨ. ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ. ꯁꯤꯕꯨ ꯋꯥꯅꯤꯅ. ꯑꯗꯨ ꯇꯝꯆꯧ, ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯅꯤꯡꯉꯤ. ꯊꯥꯏꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯕꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯆꯠꯂꯝꯃꯤ. ꯑꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ. ꯅꯪꯅ ꯇꯝꯅꯤꯡꯉꯤ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯇꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯅ ꯆꯦꯜꯂꯁꯤ. ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯥꯛꯄ ꯌꯥꯔꯅꯤꯅ. ꯀꯥꯔꯟ ꯉꯥꯡꯒꯅꯨꯕ. ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯈꯤꯅꯤ. ꯑꯩ ꯇꯝꯆꯧꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯒꯠꯈꯤꯒꯦ. ꯌꯥꯗꯦ, ꯊꯤꯔꯨꯅꯨ. ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯑꯗꯤ, ꯑꯩꯕꯨ ꯍꯦꯟꯅ ꯄꯥꯝꯃꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯁꯛꯁꯤꯒ ꯑꯩꯗꯤ ꯑꯇꯩ ꯀꯩꯀꯩ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯨꯔꯦ. ꯃꯦꯂꯩꯁꯅ ꯃꯀꯥꯏ ꯌꯥꯝ ꯂꯥꯝꯅ ꯅꯣꯛꯆꯩ. ꯄꯨꯋꯥꯡꯕꯗꯨꯁꯨ ꯉꯥꯏ. ꯅꯨꯄꯤꯗꯨꯅ ꯅꯣꯛꯄꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯆꯩ.
Nokpado leptuna Melishana tapna. Tamcho, nang se mawang mandana hagi yam tawi. Aidi aseng bahayraga. Ay na hairisiso asengbani. Yari ko amta. Mina isa yam pate hairadi nangai thadokduna chatkadra. Nangna aigi maramda thigatke hek hairisi kaigino. As, nateba suma hayrini. Impaldadi itomda chatpa ngamde. Mi ama yaudana. Sidabu aina kamaina nangi maramda kari thidorige. Pharasu patrasu aina ngadum nungsigani. Nupi asigi angang macha hek manba sida. Maduda oiri puwangba mana yam nungai jaribasi. Angang nupi macha ama koiraga mina nungai haibasi achumba ama oiramle. Puwangba melay sanadugi wa adubu taraga tapna. Ado kuina bayadiko jelado. Aigi nakta leiraga yam nungai na layo. Nungsa marakta ngayon bachapado ay yam nungai teba. Pakhanga dayna nangonda yingba ay yam wai. Nangdi kaso khandabra khangdi. Yes, nokningi. Aidi moina yenga aso aina hanna yengdi mit yamna ngawba mi nate ko ise tamcha. Nupa nupi anido asomna wari kaya ama saduna yam nungai na lay. Sangsara sida layba awaba loyna koktuna. Adubu kamdawi ikup khoding machabu kanna senariba madabi aduna hurana machagi kagi thonga dudagi huranbi amagumna sanariba wa adubu taraga mathaba kyaire. Imai pema ngamkreda ko onthokna. Icha nupanaga khara pangbasida ahingda kauraga phanabaga hotnari boire. Haujikangi nupi singse ngamla yam leireda. Ijat sabuluk maida haptuna yonaraba. Asumna sum tauragadi mini ichasi laina phakiba tare. Ai icha kandaba yadi. Nupi se kanano haibado. Thigatlaga mayumda chatnaba tawge. Thina chaike. Ichin pena ngange. He khanghoidrado. Ai se kanano haiba. Khoidause sum sauningeba. Ai chatloida thabakamta kanade. Tamu present unake. Luhongba thunanaba wa khanage khangani. Asi khanduna stair adudagi kumtharaklaga chatki. Mamanu wari adubu loina tare haiba madi khangba nate. Magi oina yamna nungaiba sangsar amada leiri. Matamduna sum chatkibana nungthalgi pung ani henkre. Hospital adudagi yumda hannanaba thaurang tawduna leiri. Meleshana mana makhuragi manakta leiringai. Machi amada hiyainu amadi khelemba wari tawri. Hiyainu koithokpa leitana. Khelemba ichabu aikhoi melese pamiranya. Ha hayu sengni hekta hai ikaiba kayade ko. Khelemba ikaiduna khumdabile mawong aduda hiyainu noktuna. Chawriba nasana wuduga ikairibane haidan tawrido yam yengningdene. Adogi sarukpudi melayga nungsinanaba tawnya. Aikhoi khonlei kaiduda nangmu phaba leiponte nangonda nungaina leibana phaidana. Aduday namcha mana ise hainade haiba ai khangi. Aina ngangba wase mana kaya tadaba tawrise sini yam lurise. Adogi bu karino ai haige mana lamhenba yaba natene. Ngarangdagi nangna mangiba se mangliba matam aremba natene. Nathau chinkraba nangni khara leibaga luhongnaba tawse. Matam kharadi yanaba puraktuna wari sakhoko na khoyani. Hiyainu dugi wa mayam adubu taraga khelemba nungaibana loire. Hanadi singnaduna magi oigi khalambani. Adubu haujikti magi nupi tasengna oiningi. Aduna wakhaldo yam nungai. Asum tawdana chawbadusu doctor laktuna makhoi mayam aduna tawraga yumlomda puthakre. Kashuk thoidokpa tawdre masado hanagumna leiri. Nakalla maromdana kamdawri. Tamnganbadu thabak adu nganna loi haiduna magi romaduda halaktuna pothaduna lei. Ngarangi ahingi mangdani melaishana urambadu mabu kaidawrabanu haina khanbada wajabana loi. Chakmane masu paulofam leite aduna nungaitana tapna soli. Mele nangbu kaidawba yawrage. Aigi manglanda nangna nangheknana kapliba adubo. Nangna damna aigi mangda kapase. Ay leifam khangde. Nangge khonjal tanigi. Nungmanini sida
ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯣꯝꯗꯨꯅ ꯊꯝꯂꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯃꯛꯄ ꯂꯩꯇꯅ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯇꯝꯉꯥꯟꯕ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯃꯤꯠ ꯇꯥꯡꯕꯅꯤ ꯑꯗꯨꯕꯨ ꯇꯥꯡꯂꯤꯕ ꯃꯤꯠ ꯑꯁꯤꯅ ꯄꯥꯡꯂꯛꯄ ꯃꯤꯀꯨꯞꯇ ꯎꯒꯗꯧꯔꯤꯕ ꯃꯃꯤ ꯑꯗꯨꯅ ꯊꯃꯣꯏ ꯃꯥꯗꯤ ꯁꯣꯏꯗꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯒꯅꯤ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯇꯥꯏꯕꯪꯄꯥꯟ